ꯉꯁꯤꯒꯤ ꯇꯤꯟꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯉꯁꯤꯒꯤ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯂꯔꯨ ꯏꯃꯥ ꯏꯕꯦꯟ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯃꯂꯥ ꯍꯦꯃꯥꯝꯅ ꯏꯀꯣꯡꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KNTLꯒꯤ ꯊꯧꯄꯨꯕꯤꯔꯤꯕ ꯏꯕꯨꯡ ꯏꯄꯥ ꯄꯨꯝꯅꯃꯛꯄꯨꯁꯨ ꯃꯂꯥ ꯏꯃꯥꯝꯅ ꯏꯀꯣꯡꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯥꯛꯄ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯆꯥꯛꯀꯧꯕ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯏꯕꯨꯡ ꯏꯄꯥ ꯂꯩꯇ꯭ꯔꯕ ꯄꯨꯝꯅꯃꯛꯅ ꯆꯠꯄ ꯐꯪꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯤꯠꯇꯒꯤ ꯄꯤ ꯁꯤꯟꯊꯥꯕ ꯅꯤꯡꯉꯣꯜ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯃꯥ ꯕꯕꯥ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯏꯃꯥ ꯏꯄꯥ ꯂꯩꯇ꯭ꯔꯕ ꯅꯤꯡꯉꯣꯜ ꯃꯌꯥꯝ ꯑꯃꯗꯤ ꯆꯍꯤꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯀꯥꯡꯗꯅ ꯑꯗꯨꯃꯛ ꯂꯩꯕ ꯀꯌꯥꯗꯤ ꯃꯥꯒꯤ ꯂꯩꯖꯕ ꯁꯦꯠꯆ ꯆꯥꯖꯗꯨꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯑꯗꯨꯃꯛ ꯆꯠꯈꯤ ꯂꯩꯍꯧꯗꯕ ꯑꯩꯈꯣꯏꯒꯤꯗꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯥꯡꯅ ꯂꯥꯛꯄ ꯆꯥꯛꯀꯧꯕꯁꯦ ꯀꯅꯥꯅꯅꯣ ꯍꯥꯏꯕ ꯂꯥꯛꯄꯤꯗꯣꯏꯁꯦ ꯆꯠꯈꯤꯕ ꯃꯌꯥꯝꯗꯤ ꯅꯣ ꯆꯠꯈꯤ ꯂꯩꯍꯧꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯠꯇꯒꯤ ꯄꯤ ꯈꯥꯝꯕ ꯉꯝꯗꯅ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯂꯩꯔꯤꯕ ꯉꯁꯤꯒꯤ KNTꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯈꯣꯝ AB ꯃꯩꯇꯩꯅ ꯃꯣꯏꯔꯥꯡꯗ ꯂꯩꯕ ꯃꯆꯦ ꯃꯂꯥꯕꯨꯁꯨ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯦ ꯆꯤꯆꯦꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯅꯥꯃꯛ ꯂꯩꯇꯕ ꯑꯣꯏꯔꯒꯁꯨ ꯉꯁꯤ ꯅꯧꯄꯥ AB ꯂꯩꯔꯦ ꯍꯥꯏꯅ ꯃꯆꯦ ꯃꯂꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯕ ꯇꯟꯖꯥ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯩꯒꯤ ꯏꯄꯥ ABꯕꯨ ꯃꯆꯦ ꯃꯂꯥꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯨꯝ ꯑꯃꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯗꯅ ꯏꯄꯥꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯊꯝꯕꯒ ꯃꯊꯪꯒꯤ ꯃꯄꯣꯛꯇꯁꯨ ꯀꯅꯥ ꯂꯩꯖꯗꯕ ꯃꯤꯑꯣꯏ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯌꯥꯝꯒꯤ ꯆꯪꯖꯐꯝ ꯉꯁꯤꯗꯤ ꯊꯣꯡ ꯂꯥꯎꯅ ꯑꯩꯒꯤ ꯏꯄꯥ ABꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯤꯔꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯏꯄꯥꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯒ ꯑꯩ ꯃꯌꯥꯝꯗ ꯑꯣꯏꯔꯁꯅꯨ ꯊꯥꯒꯠꯆꯔꯤ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛ ꯂꯣꯏꯅꯅ KNTLꯅ ꯀꯪꯂꯩꯄꯥꯛ ꯅ꯭ꯌꯨꯁ ꯇꯦꯡꯕꯥꯡꯂꯣꯝꯗ ꯂꯩꯔꯤꯉꯩꯗ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯅꯤꯡꯉꯣꯜ ꯍꯥꯏꯕ ꯑꯃ ꯂꯩꯍꯜꯂꯒꯨꯝꯁꯤ ꯍꯥꯏꯕꯁꯤ KNTLꯒꯤ ꯑꯩꯈꯣꯏ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟ ꯑꯃꯈꯛꯅꯤ